Hauzik thabaki pau pizari. Indian Postal Circle na thoklokpa notification amagi matung ina Gramin Dak Sebak kidamak hangduna leiriba post singi darkas kauri haiba post asigi damak masagi chahi 19 dagi nifu fawbagi manungda leiba mahaygi tha class 10 loiraba mioi singna August ki manga fawbagi manungda form pislakpa yagani hairi. Staff Selection Commission SSC na thadorokpa notification amagi matung ina multitasking non-technical staff na Harvardar examination 2024 gidamak darkas kauri thawayawba mioi singna hariba firm sing asigi damak masagi chahi 19 dagi 19 fawbagi manungda leiba hariba firm sing asigi janaba mahaygi thak loiraba mioina July thagi 19 fawbagi manungda darkas pisilakpa yagani hairi. Reserve Bank of India RBI gi hangduna leiriba officer grade B firm singidamak masagi chahi 19 dagi 20 fawbagi manungda leiba post asigi janaba mahaygi thak loiraba mioi singna August thagi 13 fawbagi manungda darkas bisalakpa yagani hairi. LIC Housing Finance Limited ki hangduna leiriba junior assistant gi post ki damak darkas kauri haiba firm asigi damak masagi chahi 19 dagi 19 fawbagi manungda leiba mahaygi tha graduate loiraba mioi singna August thagi 13 fawbagi manungda darkas pisilakpa yagani hairi. Directorate of Social Welfare gi hangduna leiriba tongan ba post singi damak darkas kawi contract basis ta leiba oigadauriba firm asigi damak masagi chahi 19 dagi 19 fawbagi manungda leiba haiba posting asigi chanaba mahaygi thak sing loiraba mioi singna tha asigi 19 fawbagi manungda darkas pisilakpa yagani hairi. Indian Air Force na Agnipat scheme gi makhada Agnivar Vayu gi hangduna leiriba firm singidamak luhongdriba nupa amadi nupi singda darkas kauri masagi chahi 13 tagi 15 fawbagi manungda leiba mahaygi tha class 12 ta chada yangkhai fangba mioi singna online gi khuthangda tha asigi 19 fawbagi manungda darkas pisilakpa yagani hairi. Mathakta pikhiba thabaki pausing asigi akupa maron bapuparada leiba job center dagi khangba yagani.